Russia the medical doctor tambini basingna aionda paw phawir yagani hojik se adum khogi paw phawir ga sit adum kan ba khotpa loina yabagi matam oire ai se chahi ani sure aina student sing satra sing pusan ba ai student satra tra manga mu ai Mordovia State University da Russia University amada aina satra sing mafam sana aina pusan jai swaina aina tawjeri sa aionda khogi satra sing parents na aibu nungsibidna thajabir kan aina satra se pusanba ngambane hantaki cheju ai mayangi mateng pangsege hantaki cheju satra adum khar jilai ado mayamna interest lai basing na paw power ga imafam sana like tamba phangna ba ai hona jiga mayam okay mayam nungai biri assalamu alaikum mayam ai ngesi su mayam da anova video blog ama ai mayam da semjer ke ai na ngai video blog semade ai se mapan da chatlaga video semane ko outdoors da chatlaga camera thangal ado ai ngesi di ai room da ai video se semjer ke ai ngasi semje doi se ko khogi Islam dharma chatpasing khogi Muslim singi oi ba khogi Ramadan se mayamna akhang masing yorngani aduga Ramadan su khang da Ramadan se karino Ramadan gi matam da khogi roza tori fasting chara hili se shi karigino khang da basing do ai mogi da mata ai si video se special video ina ai makoi da khudol tamjari aina sigi video se shaming magi ayuna maram khara purpose ani muk leba ko khoi first ta ai isa da example haijage ba ko ai se pi kan da yum da lari kan da ai imanaba muslim isninaw mayam lay christian lay jati mayam lay ba ko adubo ai se id khatang khange ba ramadan se khangaga ai manung handa khangu de ba ko ai aina yum da lengi matam du da aina boarding gi class 10 12 boarding lay ba ramadan se khar di khange adubo ai yamna khangde kari hainingi no haidana aduga aina chahi taruki larik tamba sida aina university life sida aina Russia da la kan da ko aigi imanaba sing international students international friend ma'am thingnaye khogi Araf tagi Makkah dagi aduga aigi Indian gi imanaba muslim sing aduga Nigeria gi muslim sing ma'am Indonesia gi muslim sing ma'am thingnaye aduna ai moiga sum punma matam aduga sidadi international university international hostel ina satra se makal ki jati ki makal religion community makal thingna barina ai se mayam khadi khange ko muslim gi ramadan gi matang da aduna ai ngasi se mayam da ina khudol tamjaning mane khoi gi khangri basing da akhoi gi yum mamang da maning da muslim isina pulap laiminam nina khoi gi akhang da basing yorga su ramadan se aina khar khangjaba basic khatang ai mayam da hajar ke mayam ramadan se ko akhoi rom dana ramjan na hai ramjan ado ramadan se Arab tadi Arab ki maron da ko kogi Arab ki lamdari Ramadan hai ado even aina hojik lariba mafam Russia se sidashu Ramadan hai na hai akhoi rom dana ramjan hai na sumaina hai ado aina Ramadan hai na ai sijinarage ai ngasi ki blogs tadi ko ai basic katang hajar ki macha khara yamna di manung hana di changrage Ramadan se kogi Ramadan gi tha se kogi Quran gi thane hai na haine ba ko khogi Quran se Allah gi larik ne ba Quran se Allah gi larik ne aduga Allah na Prophet Muhammad ta Quran se larik se sinarak pane aduga Prophet Muhammad se messenger of God ne ba ma se man Allah na ma se thabirak pane ba Prophet Muhammad na khogi hingi ba miyoi sing se khogi Islam dharma chachaba miyoi sing da mi mana kamaina hingani magi minungsi thaujal insaniyat humanity se akhoi da tambi bane akhoi gi Quran se asengba originally di Arabic ne bako atubu Islam dharma se prithvi gi mafam country atopada mayam sandokhi bana akhoi Arabic maron da khangda basing do mogi damakta khoi gi magi language to koi Hindi da Quran fangi koi Russian marol da fangi Bangladeshi marol da fangi magi marol da Quran se henna pa ba da henna akoi na henna khangna na be haidana magi marol da loina assembly akoi na Quran se Muslim natraga su non Muslim aidi mitai ne ba aina su Quran pa be ai jati amatana amma hekna Quran pa be ai maram di Quran se universal book neba aduna akoina interest leibasingna Quran se paraga khon Islam dharma sigi matang de hena khangjin bada adum kanani hena khangjin ba ibse
ai mitai ne haiduna su ai su Christian gi sida ai Orthodox ki church leibako ko gi Jesus Christ ningjaba Mother Mary ningjaba adagi masajid ai mayam chatle aduna ai sida leibani aina khara khangjaba ai mayam share tawjirpane aduga Ramadan se Ramadan matam Islam dharma chatpa Muslim isinau singse chara helebako khogi chara hem khogi roza haibako khogi roza haiba wai se Urdu wa haineba aduga si khogi Persian language neba si se Arabic natte roza se adubu akoina hangingba phawram ganeba kanagu makrana o Muslim isinau singse Ramadan matam da chara helise moisi numit kyani heli aduduga moisi sumsa chadabra haibado ado ai mayam yam laina ai mayam da ai hajerke kogi Muslim isinau singna numit kuntrani 30 days kogi roza togoneba ado atum chara henbadi nate chara pra henbadi ngamsunga moi chara su henbasu phatte kogi chabagi matam leibako kogi cycle leiba asigi matam da chagadamni haidana akogi aina hosik leiba Russia gi oinadiko mugi pung pung do manadabasu yoram be ado chabagi matam se kogi ayuki namaz tawtrikanda kogi ayuki numit thoktrikanda akoi sina pung ahum swaida oyebako saida akoi se chaba yai ising thakpa yai adugi matungdo numit se numit chuppa ama kari gumba amata ising thakpa yade chaba yade aduga kona numit changraga sunset se changraba matungda akoina nungdang se ko numit changraba matungda akoina chaba yai thakpa yai sida kogi family sing mayam punjalaga imanab sing punjalaga akoina pulapuna ahau athum chamina bse asi je koina iftari party koina iftar haibako aigi video mamangda yobasingda aigi iftar party aisu tobane pen cake chadana haira ga chadana ko si iftar kawe adubu sigi koi Muslim isnau sina yam harau ba matam ne ngai koi aram khorang ba charu da basing do koi iftar gi pulo punba ga chaga dore hai basing harau ba ma aduduga saram dai da akoina ko akoina isor da koina khoiram jabase koina akoina dua to base yam na blessing phange koi char chadri kan gi mamang da Allah na blessing mayam pibi na hai aduga Ramadan se magi yamna phaba yamna kanaba ama hairagadi ko khogi chara hin base fasting to base sida kari mayam makhaldi mayam dare koi first khogi health issue do su leina tina the section adu su leire adu duga amana yam interesting point amana ko aina khangjabada khogi self control self discipline se sab si je yamna phange maramdi si kamaina no hairaganda ko khogi ngasi se khoi chaba yadi ba day time da khoi si chaba yadi ba ado ai se ka si da kan amta laiti ba ko aina chaba yadi maramdi Allah na ko Allah na khoi se aphaba amasung phattaba tawbada khoi se pulap yengine ba Allah na loina ui ba khoi almighty god na Allah na loina ubani na khoi se tawhida ba thabak to tawba yadi aduna phattaba thabak to tawdabina khoi self control self discipline khoi gi makha ta ba punsi ra ko khoi se phattaba ka su tawning de ba Allah na loina ubani na aduna self control self discipline se yamna sidagi tamjani ngai su oye Ramadan gi tha se asigi manung sida khoi gi Muslim isin naw sing je khoi gi charitable volunteer charitable se khoi gi kathok pasi isana si je tawdaba sunya yadabane mayam su tawni lam mayam da khoi Manipur su tawram ngani sida su mayam tawne si je khoi gi satka kawe ba ko mogi marol da ado sida tawri se khoi gi lairaba paisa paijadaba wajiraba laijadaba singdo akoina ngamjaba paisa ni khangde anadre iftar pulap kawraga chaminam ni khangde khoina athen pot pibani khangde mogi damta akoina fulfill to bibado akoina charity khara mating pang bibado sise yamna chatnai sise tawdab su yijadaba amane aduga sumaina akoina charity tawrise ko Muslim se charity tawrise Allah na ko makoibu 70% hena blessing pina adumaina khanneeba Muslim khudimang na thajaneeba ko aduduga akogi sigi Ramadan gi matam se ko khogi setan se devil se khogi pharga thameba Allah na ko sije karigino pharga thambe se harikanda ko sigi matam se khogi devil setan na mi sing se phattaba thabak tawbada yamni injalleba adudana Allah na pharga thambanina akoina hena aphaba thabak tawbada hena akoida blessing phangeba ko khogi Ramadan matam se heaven se khogi thong launa hangeba adudaga hell se sisina thong thingjalleba ko hojik Ramadan gi
matangda aina khara haise awatpati mayam leramgani ado aina khara khangjaba aigi imanabasingna aigona khara haibibane to mayam lei thagi matang ado aina di aduma mayam sangbadi aina haijadre yamna manung changrani haidana ado aina semjari se akoi loina community khudimak loina khangminnaba loina khangsin bai soina kanai akoi itti loina khangi itti acha athak tawbnina ko ado ramadan su khangbi basu phai haina ai haijaningi ai samak manipuri mitai amo ina ai chatabi sumasung religion community khudim bu ai kai kumna jai ai imanam sing loina ai makal suna ju tina jabanina aduna itsu lakadrem aduna mayam it mubarak aduga ai video se side ai lotion jarge mayam thagat jari sukran se arabic ta thank you harine aduga russian marodana spasiba thank you harine mathangi video to blog ta amuk thenere se aini ngasi aigi room degi semi se hoyi se ramadan se losilakadore adu aigi subscribers mayam muslim isu inau sing mayam yawe aina moigi su aduga ramadan su khangdaba moigi su aina khara kitang oi su khangadi haidana aina si video se yamna kitam tentakna dum samjaban mayam thagachari mathangi video thenere se das vidane yai frame mayam kakang lei pakna